Brinda Facebook ta upload toukhibasing support touruba meeoi kun High Court ta laknaba khanghankhre. Special Judge NDNPS ki representation amadagi High Court of Manipur na su moto da lakhatkiba criminal contempt case amaga mari leinana Police ki additional SP Thangnauzam Brinda High Court ki division bench amada masamak lakhibaga loinana mahakna mahaki Facebook account ta upload toukhibasing gi maikai da leptuna support touruba meeoi kun Thasigi tara tereke ayuk pung tara makhaida court asida laknaba khanghankhre. High Court of Manipur na TS Brinda amasung SP Cybercrime Bu respondent sing oina konsilaga lokhatkiba criminal contempt case asigi number 1 of 220 ni case asi Justice Lanu Sungkum Jamir amasung Justice Khwarakam Nobin gi division bench na Thasigi amada motion oina lokhatlaga chathakiba ahanba hearing dagi saman tawkhibagi matung inna TS Brinda court ta lakhi hairi.